ꯉꯥ ꯃꯔꯨꯝꯁꯤꯁꯨ ꯍꯥꯎ ꯁꯔꯦꯡ ꯃꯔꯨꯝꯁꯦ ꯍꯥꯎꯕꯅꯦ ꯆꯥꯝꯊꯣꯛꯑꯦ ꯄꯥꯏꯕꯒ ꯌꯥꯗꯦꯕ ꯅꯪ ꯂꯥꯎꯗꯅꯅꯦ ꯑꯩꯈꯣꯏ ꯅꯦꯝꯕꯣꯛꯀꯤꯅꯦ ꯍꯣꯔꯦꯟ ꯇ꯭ꯔꯦꯟꯗ ꯈꯖꯤꯛ ꯆꯥꯅꯕ ꯍꯥꯏꯅ ꯍꯥꯞꯄꯤꯒꯦ ꯇꯧꯕ अमुक दिखे गल के बक्कू ताजु मोइना मजा रुपा मजा रुपा ते अरे मजा कंगबुदो ए जाम बाबू जे तौरा बबक जे तौरा संगा मुजानी इंगे अफबा चिंजाक चावा जा रोय इस मकुने खले उने के वांगांग जा तो हाय मैम गुड मॉर्निंग अगी हजिकी वीडियो मटेक्सिमा युंगना लौना लेरमे अखोय मपाना अदो असिसे अखोयगी ब्रेकफास्ट तौदोइनेबा पूरीगा दुगैती बुगुनी थोंबगा अखोय परुदी पूरी चानिंगदने मा मैगी चानिंगी मारे मैगी सु खरा हौबिनी मैगी चारिसे अखोयदी चाबा लोरे अदो हजिसे लेरे जो अखोय पानी पासे ले हाय मैम अखोय बुदेसी जामने हेरो मालमेसे अꯩꯅ ꯅꯨꯡꯁꯤꯅ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯅ ꯕꯨꯙꯦ ꯍꯥꯏꯅ ꯀꯧꯔꯤꯃꯤꯁꯦ ꯃꯌꯥꯝꯅ ꯕꯣꯙꯦꯒ ꯍꯥꯏꯕꯤꯈꯤꯗꯅ ꯈꯔ ꯑꯃꯁꯨ ꯃꯁꯥ ꯄꯥꯕꯁꯤꯗꯒ ꯑꯗꯨꯅꯦ ꯍꯥꯏꯗꯣ ꯑꯗ ꯏꯄꯥ ꯅꯤꯄꯥꯒꯅꯦ ꯃꯃꯥꯟꯅꯕ ꯑꯃꯒ ꯂꯥꯛꯏꯅꯦꯕ ꯃꯃꯥꯟꯅꯕꯗꯣ ꯃꯊꯛꯇ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯐꯣꯟꯗ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯦꯝꯕꯣꯛꯁꯦ ꯂꯩꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯄꯨꯡꯗꯤ 10ꯗꯤ ꯇꯥꯔꯦ ꯉꯔꯥꯡ ꯑꯍꯤꯡ ꯄꯨꯡ 12:30 ꯇꯥꯔꯦꯀꯣ ꯅꯣꯏ ꯊꯨꯡꯉꯔꯤꯗꯣ ꯑꯗꯩꯗꯤ ꯃꯣꯏꯒꯤ ꯆꯤꯀꯟ ꯊꯣꯡꯕꯤꯔꯒ ꯉꯥ ꯆꯤꯀꯟ ꯊꯣꯡꯕꯤꯔ ꯃꯣꯏ ꯆꯥꯔ ꯇꯨꯝꯃꯦ ꯍꯧꯖꯤꯛꯇ ꯍꯧꯒꯠꯅꯔꯛꯏꯅꯦ ꯑꯗꯩꯗꯤ ꯃꯣꯏꯅ ꯍꯧꯖꯤꯛ ꯃꯃꯥꯡꯁꯤꯗ ꯃꯣꯏꯒꯤ ꯔꯨꯝ ꯑꯣꯏꯍꯜꯂꯕꯅꯤꯅꯅꯦ ꯑꯩꯒꯤ ꯁꯣꯐꯥꯒꯁꯦ ꯑꯣꯕꯣꯁꯇꯥ काहिल होएगा अद ममाना पिरे आने से दखई पचे खरा लेरे सगोलवाई बोरी आइना ममादा नहान हंगमबको अद सगोलवाई बोरी लेने सगोलवाई बोरी खरा हापिरे ममाना अदैदी परू सोनु चानबा दुकान की लॉलीपॉप दैदी एगी चा थंगनबा ति चनाचुर खरा दुगैदी अंकल चिप्स का पिरे असि जिदे आई ब्रश थममरे उने पिरे ममाना जुमदा अदैदी असिसेने अखोय ममागी दुकानदने अखोय लड्डू करी करी जोनबदो अदु सिगदा मखोगी काजू बादाम के हापचलसु यायना इन ममादा पिरो हायबा जाम कल्लियाबा नहान अखोयना सिदा चाक के चाकने कईने चाक सुजी तौना पुरगा लाइबको लाको मतमदा अदु लाकोदो अदु पुरपदुगदने अैना सि कइनो से कनमनगिदना सुम काजू बादाम गुंबा हापा यारे दुगैदी सुम जहा पोत हापसु जाने ने खतंग हापचलो हैना ममादा हाइगो ममा पिरेसे मरी मंगा को ओइ मार असिनदी कनबा हेल असि प्लेन चटपसिदै बुदे सुमाइना कोई जिगजाग तविसिनदी खरा कनबदी हेल प्लेन से कनदा मता चारे अयमा क्वा हाखगे क्वाप चलो दैदी असि मचा मचा सि यों आइना सुम थुम खरा खरा कनो सुम तवजा इने बो सुनु हाप जारे सिगु मसे नत्रा सिना हापचन जारे दुगै सिसिना खरा दिकल्ली समाइन तवसिना बाबू चाथो चाबा थकबा लोरगा अैना मथक्ते फी खरा सुरगा फौगटपादो अखोय मपा होइसे ngahak mapana thoubaneba mana lichi pubire aina jongne mating ama video lawme ke ngange no hande ado aina tafalaga aina mo voice record tawre ऐसा चले हमें तो नहीं पुशी बुकले आina nang video tawira चली जी फी शूले में नहीं है लिजी थाव जा आओ यो नोंजु कन्ना जुरी यong कोई बुदे फुली से हरा हारा बन यong खतंग हराब दी चले हां सिंगो मजु मादरे लिंगरा हागरे तवी है के सुकाय दे कंगा भजने नोंगु तारी मपांदा नोंजु तारी भजने अस मनंग नोय फोरे कंदा जुखरा ले नंग नोंग तावे फिउसु यong यong सिमु यong नों जुरमिना खरा कइनो पासे तसन खरे इंजलिने तो तीन मखा जगह आई पोचई सिंजे लोइना टेबल दे चाइरमबनी अदो खोइ नेबोंना थमजनबिरम मारे हजिक थबक लोइरबनिना ममा पिरकपा चना चूरसे चारगे अदुगा ngahak पोथारगा मुक चाक थोंगनी चना अपापो तन जागे वे संगों की जागे बुक से बिक थन नहीं है ना बंदा सीजन सी साइ सी ना जागे वहां है कीजू साइगो बा नहीं गई नाไม่ได้ mapung ngong này chẳng chẳng cô mapaan sak thongbiगरे kuk nungaitaba aise ngarangdagi kuk yam nungaiteba ado ayuktadi sum khara hogalaga toromna ko mose kuk nungaite kukse aise bp loireban aise bp lo ne aise ne
ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯁꯔ ꯆꯦꯛ ꯇꯧꯕ ꯃꯇꯝꯗꯅꯦ ꯌꯥꯝꯅ ꯂꯣ ꯑꯣꯏ 65ꯒ 90ꯒ ꯍꯥꯏꯔ ꯀꯩꯅꯣ ꯈꯪꯗꯦ ꯑꯩꯗꯤ ꯍꯩꯇꯦꯕꯅꯦ ꯑꯗꯨꯃꯥꯏꯅ ꯄ꯭ꯔꯦꯁꯔꯁꯤ ꯂꯩꯔꯦ ꯏꯁꯥꯁꯦ ꯅꯨꯡꯉꯥꯏꯇꯕꯅ ꯂꯣ ꯄ꯭ꯔꯦꯁꯔ ꯑꯣꯏꯔꯦ ꯑꯗꯨꯅ ꯏꯁꯥꯁꯦ ꯀꯣꯛꯁꯦ ꯇꯞꯅ ꯅꯨꯡꯉꯥꯏꯇꯦ ꯀꯣꯛꯁꯦ ꯇꯞꯅ ꯅꯨꯡꯉꯥꯏꯇꯕ ꯀꯩꯗꯩꯅꯣ ꯈꯪꯗꯦ ꯑꯗꯨꯅ ꯚꯤꯗꯤꯑꯣꯒꯤ ꯏꯗꯤꯇꯤꯡ ꯇꯧꯅꯤꯡꯗꯔꯦ ꯈꯔ ꯊꯥꯡꯒꯠꯇ ꯇꯧꯅ ꯂꯩꯔꯦ ꯁꯥꯊꯤꯅ ꯀꯣꯛꯁꯦ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯃꯄꯥꯁꯦ ꯍꯧꯖꯤꯛ ꯉꯍꯥꯟ ꯂꯩ ꯗ꯭ꯌꯨꯇꯤ ꯆꯠꯇꯣꯏꯅꯦꯕ ꯃꯥ ꯊꯣꯡꯕꯤꯈꯔꯦ ꯍꯋꯥꯏ ꯊꯣꯡꯒꯅꯤ ꯍꯥꯏꯅ ꯃꯥ ꯇꯧꯈꯔꯦ ꯑꯩ ꯆꯦꯡ ꯆꯥꯝꯕꯤꯒꯦꯅ ꯑꯩꯅ ꯆꯦꯡ ꯆꯥꯝꯕꯤꯒꯦꯅ ꯆꯥꯛꯁꯦ ꯊꯥꯒꯠꯂꯝꯃꯦ ꯑꯗꯨꯒꯅꯦ ꯂꯤꯅꯦꯅ ꯄꯨꯔꯛꯄ ꯉꯔꯥꯡ ꯑꯩꯈꯣꯏꯒꯤꯁꯦ ꯀꯨꯔꯀꯨꯔꯤꯁꯦ ꯀꯨꯔꯀꯨꯔꯤꯁꯦ ꯆꯥꯒꯦ ꯇꯧꯕ ꯂꯤꯅꯦꯅ ꯄꯨꯔꯛꯄ ꯀꯨꯔꯀꯨꯔꯤꯁꯦ ꯆꯥꯒꯦ ꯇꯧꯕ ꯀꯣꯛꯀ ꯅꯨꯡꯉꯥꯏꯇꯕꯁꯤꯗ ꯊꯨꯝ ꯆꯥꯛꯄ ꯆꯥꯎꯑꯦ ꯃꯥꯅ ꯍꯥꯏꯅꯦ ꯑꯩꯈꯣꯏꯒꯤ ꯗꯥꯛꯇꯔ ꯑꯃ ꯂꯩꯌꯦꯕ ꯃꯥꯅ ꯍꯥꯏ ꯀꯨꯔꯀꯨꯔꯤ ꯊꯨꯝ ꯆꯥꯔꯗꯤ ꯂꯣꯗ ꯈꯔ ꯐꯩ ꯍꯥꯏꯔ ꯀꯩꯅꯣ ꯑꯗꯨꯅ ꯁꯤ ꯊꯨꯝ ꯈꯔ ꯆꯥꯎꯕꯅ ꯁꯤꯅ ꯑꯣꯏꯅ ꯁꯤꯅ ꯈꯔ ꯆꯥꯕ ꯌꯥꯗꯣꯔꯦꯕ ꯁꯤ ꯆꯥꯒꯦ ꯇꯧꯕ ꯀꯣꯛꯁꯦ ꯅꯥꯇꯦꯅ ꯅꯨꯡꯉꯥꯏꯇꯦ ꯉꯔꯥꯡꯁꯨ ꯏꯅꯦꯝꯕꯣꯛꯅ ꯃꯀꯣꯛꯁꯦ ꯅꯝꯕꯤꯔꯤꯅꯦ ꯑꯗꯨꯅꯅꯦ ꯀꯟꯅ ꯅꯝꯃꯒꯅ ꯅꯨꯡꯉꯥꯏꯕꯀꯣ ꯀꯣꯛꯁꯦꯅꯦ ꯑꯗꯣ ꯀꯟꯅ ꯅꯝꯕꯗ ꯍꯧꯖꯤꯛ ꯀꯟꯅ ꯅꯥꯔꯛꯄ ꯐꯥꯎꯏꯅꯦ ꯀꯣꯛꯁꯦ ꯁꯤꯡꯂꯤꯒ ꯄꯣꯛꯈꯥꯏꯔꯕ ꯈꯪꯗ꯭ꯔꯦꯕ ꯑꯉꯥꯡ ꯃꯆꯥꯅꯤ ꯑꯐꯕ ꯆꯤꯟꯖꯥꯛ ꯆꯥꯕ ꯌꯥꯔꯣꯏ ꯑꯅꯥꯔꯒꯨꯝꯕ ꯑꯗꯨꯗꯩꯗꯤ ꯀꯐꯣꯏꯒꯨꯝꯕ ꯑꯗꯨꯗꯩꯗꯤ ꯑꯩꯅ ꯂꯐꯣꯏꯒ ꯆꯥꯎ ꯍꯥꯏꯗꯤ ꯌꯥꯗꯦ ꯀꯨꯔꯀꯨꯔꯤ ꯆꯥ ꯌꯦꯡꯉꯨ BP ꯂꯣ ꯑꯣꯏꯌꯦꯕ ꯃꯁꯥꯁꯦ ꯁꯤ ꯃꯈꯨꯠꯅ ꯈꯜꯂ ꯌꯦꯡꯉꯨꯅꯦ ꯀꯩ ꯋꯥ ꯉꯥꯡ ꯌꯥꯗ꯭ꯔꯣ ꯊꯕꯛ ꯀꯜꯂꯤꯕ ꯑꯐꯕ ꯆꯥꯕ ꯌꯥꯗꯦ ꯌꯦꯡꯉꯨ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯃꯁꯥꯁꯦ ꯅꯨꯡꯉꯥꯏꯇꯦ BP ꯂꯣ ꯑꯣꯏꯌꯦꯕ BP ꯂꯣ ꯑꯣꯏ ꯑꯐꯕ ꯆꯥꯕ ꯌꯥꯗꯦ ꯑꯩ ꯀꯣꯛ ꯅꯨꯡꯉꯥꯏꯇꯦ ꯉꯥꯏꯍꯥꯛ ꯍꯤꯞꯇꯔꯨꯕꯗ ꯌꯦꯡꯉꯣ ꯑꯩꯈꯣꯏꯅꯦꯕꯨ ꯄꯦꯀꯤꯡ ꯇꯧ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏꯅꯦꯕꯨ ꯉꯁꯤꯁꯦ ꯏꯆꯟꯅꯨꯄꯤ ꯗꯤꯆꯥꯔꯖ ꯑꯣꯏꯔꯦꯕ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯅ ꯀꯩ ꯅꯨꯃꯤꯠ ꯂꯥꯛꯇꯣꯏꯅꯣ ꯀꯩꯅꯣ ꯈꯪꯗꯦ ꯑꯩꯁꯨ ꯀꯣꯛ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤꯅꯅꯦ ꯑꯦꯗꯤꯇꯤꯡ ꯇꯧꯕ ꯉꯝꯗꯦꯕ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯨ ꯊꯥꯡꯒꯠꯄ ꯉꯝꯗ꯭ꯔꯦ ꯑꯗꯨꯒꯤ ꯁꯨꯝ ꯋꯥꯈꯜꯁꯨ ꯏꯆꯟꯅꯨꯄꯤ ꯑꯗꯨꯃꯥꯏꯅ ꯇꯧ ꯂꯩꯔꯝꯃꯤꯅ ꯅꯨꯡꯉꯥꯏꯇꯅ ꯅꯍꯥꯟꯁꯨ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯑꯃꯅꯗꯤ ꯏꯗꯤꯇꯤꯡ ꯇꯧꯗꯅ ꯁꯨꯝ ꯊꯥꯡꯒꯠꯇꯔꯦꯕꯅꯦ ꯚꯤꯗꯤꯑꯣ ꯑꯗꯨꯗꯩꯗꯤ ꯑꯩꯁꯨ ꯀꯣꯛꯒ ꯆꯥꯛꯀ ꯇꯣꯛꯅ ꯂꯣꯏꯔꯝꯃꯦ ꯑꯩꯈꯣꯏ ꯃꯄꯥꯅ ꯂꯣꯏ ꯊꯣꯡ ꯈꯣꯠꯇꯅ ꯆꯥꯟꯅꯗꯅ ꯑꯗꯨ ꯀꯣꯟꯗꯦ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯐꯦꯡꯉꯝꯃꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯅꯦꯝꯕꯣꯛꯁꯦ ꯉꯁꯤ ꯏꯆꯟꯅꯨꯄꯤꯗꯣ ꯗꯤꯆꯥꯔꯖ ꯑꯣꯏꯔꯁꯨꯅꯦ ꯃꯁꯥꯗꯣ ꯄꯥꯡꯗꯦꯕ ꯑꯗꯣ ꯏꯅꯦꯝꯕꯣꯛꯅ ꯍꯥꯏ ꯃꯥ ꯆꯠꯇꯕ ꯌꯥꯔꯣꯏ ꯃꯥ ꯆꯠꯂꯒꯦ ꯃꯆꯥꯅꯨꯄꯤ ꯃꯈꯣꯟ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯀꯩꯅꯣ ꯑꯩꯈꯣꯏꯁꯨ ꯅꯨꯡꯕꯨꯗꯤ ꯅꯨꯡꯉꯥꯏꯇꯦꯕ ꯏꯅꯦꯝꯕꯣꯛ ꯆꯠꯂꯕꯨꯗꯤ ꯄꯣꯠꯇꯣ ꯂꯨꯝꯃꯨꯗꯣꯏꯅꯦꯕꯅꯦ ꯑꯗꯨꯅ ꯏꯅꯦꯝꯕꯣꯛꯅ ꯍꯥꯏ ꯌꯨꯝꯗ ꯄꯨꯔꯛꯑꯒ ꯃꯥꯅ ꯑꯣꯏꯅ ꯁꯨꯝ ꯊꯥ ꯑꯃꯃꯨꯛ ꯃꯇꯨꯡꯗ ꯑꯣꯄꯔꯦꯁꯟ ꯇꯧꯗꯣꯏꯅꯦꯕ ꯑꯗꯣ ꯏꯅꯦꯝꯕꯣꯛꯅ ꯆꯧꯕꯤ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯍꯧꯅ ꯈꯣꯠꯇꯅ ꯄꯤꯖꯧꯔꯁꯨ ꯍꯥꯏꯗꯅ ꯏꯅꯦꯝꯕꯣꯛ ꯄꯦꯀꯤꯡ ꯇꯧꯈ꯭ꯔꯦ ꯈꯨꯗꯛꯇ ꯍꯧꯖꯤꯛ ꯇꯤꯀꯦꯠ ꯀꯛꯑꯦ ꯑꯗꯨꯒ ꯁꯨꯝ ꯑꯩꯈꯣꯏ ꯃꯄꯥꯒꯤ ꯃꯣꯏ ꯀꯔꯤ ꯗꯤꯐꯦꯟꯁ ꯀꯣꯇꯥꯗꯒꯤ ꯍꯥꯏ ꯃꯥꯜꯂꯦ ꯇ꯭ꯔꯦꯟꯕꯨꯗꯤ ꯀꯟꯐꯥꯔꯝ ꯇꯥꯔꯦꯕꯅꯦ ꯂꯣꯏꯁꯟꯈ꯭ꯔꯦ ꯏꯅꯦꯝꯕꯣꯛ ꯀꯩꯀꯩ ꯍꯥꯞꯇꯣꯏꯅꯣ ꯈꯪꯗꯦ ꯎꯔꯥꯗ꯭ꯔꯥ ꯆꯠꯇ꯭ꯔꯣꯕꯅꯤꯅ ꯀꯔꯤꯝꯐꯥꯎ ꯒ꯭ꯌꯥꯟꯒ ꯇꯥꯗ꯭ꯔꯦ ꯑꯃꯨꯛ ꯂꯥꯛꯎ ꯍꯥꯏꯕ ꯐꯤꯒ ꯊꯝꯍꯧꯔꯤꯅꯦꯅꯦ ꯑꯃꯨꯛ ꯂꯥꯛꯎ ꯍꯥꯏꯅ ꯏꯅꯦꯝꯕꯣꯛꯅ ꯄꯣꯠ ꯆꯨꯝꯈꯠꯂꯛꯄꯁꯦ ꯎꯕꯗ ꯅꯨꯡꯉꯥꯏꯇꯕꯅ ꯂꯣꯏꯔꯦꯕꯣ ꯆꯠꯂꯔꯣꯏꯅ ꯇꯧꯔꯝꯃꯒ ꯑꯃꯨꯛ ꯆꯠꯄ ꯇꯥꯔꯦ ꯍꯥꯏ ꯃꯌꯥꯝ ꯉꯔꯥꯡꯗꯤꯀꯣ ꯑꯩ ꯀꯣꯛꯁꯨ ꯅꯨꯡꯉꯥꯏꯃꯟꯗ꯭ꯔꯦꯅꯦ ꯃꯈꯥ ꯇꯥꯅ ꯉꯔꯥꯡꯗꯤ ꯚꯤꯗꯤꯑꯣ ꯁꯦꯝꯗ꯭ꯔꯦ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯏꯅꯦꯝꯕꯣꯛ ꯆꯠꯈꯤꯗ꯭ꯔꯣꯕꯅꯦꯕꯅꯦ ꯄꯨꯡ 5ꯒꯤꯗꯨꯗ ꯏꯆꯟꯅꯨꯄꯤ ꯑꯃꯒ ꯆꯠꯇꯣꯏꯅꯦꯕ ꯑꯗꯣ ꯒꯨꯋꯥꯍꯥꯇꯤ ꯏꯁꯇꯦꯁꯟꯗ ꯊꯤꯜꯂꯨꯗꯣꯏꯅꯦ ꯑꯗꯣ ꯑꯗ ꯏꯁꯇꯦꯁꯟꯗ ꯊꯤꯜꯂꯨꯗꯣꯏꯅꯦꯕꯅꯦ ꯑꯗꯣ ꯏꯅꯦꯝꯕꯣꯛꯁꯦ ꯉꯥ ꯁꯔꯦꯡ ꯃꯀꯣꯛ ꯌꯥꯝ ꯄꯥꯝꯃꯦꯕ ꯑꯗꯣ ꯁꯔꯦꯡ ꯃꯀꯣꯛꯁꯦ ꯊꯣꯡꯕꯤꯒꯦ ꯇꯧꯕ ꯑꯗꯣ ꯈꯔ ꯊꯣꯡꯉꯒ ꯆꯥꯃꯤꯟꯅꯔꯅꯤ ꯑꯗꯨꯏꯗꯤ ꯈꯔ ꯍꯥꯞꯈ꯭ꯔꯅꯤ ꯍꯣꯔꯦꯟꯅꯦ ꯅꯨꯡꯗꯥꯡꯗ ꯆꯥꯅꯕꯒꯤ ꯈꯔꯒ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯐꯖꯅ ꯆꯥꯝꯃꯒ ꯊꯣꯡꯅꯕ ꯇꯧꯔꯒꯦ ꯉꯥ ꯃꯔꯨꯝꯁꯤꯁꯨ ꯁꯔꯦꯡ ꯃꯔꯨꯝꯁꯦ ꯍꯥꯎꯕꯅꯦ ꯆꯥꯝꯊꯣꯛꯑꯦ ꯄꯥꯏꯕꯒ ꯌꯥꯗꯦꯕ ꯅꯪ ꯂꯥꯎꯗꯅꯅꯦ ꯉꯥꯁꯦ ꯌꯥꯝ ꯋꯥꯅ ꯆꯥꯝꯈ꯭ꯔꯦ ꯌꯥꯝ ꯋꯥꯅ ꯆꯥꯝꯈ꯭ꯔꯦ ꯑꯩꯁꯦ ꯌꯥꯝ ꯋꯥꯅ ꯆꯥꯝꯈ꯭ꯔꯦꯕ ꯅꯪ ꯂꯥꯎꯔꯦ ꯌꯥꯗ꯭ꯔꯦ ꯅꯪ ꯌꯥꯎꯔꯦ ꯁꯦꯡꯅ ꯆꯥꯝꯃꯁꯨꯅꯦ ꯁꯨꯝ ꯀꯩꯅꯣ ꯇꯧꯔꯦ ꯂꯣꯀꯦꯜꯒꯤ ꯑꯣꯏꯕꯗꯨꯅ ꯇꯧꯔꯤꯔ ꯀꯩꯅꯣ ꯈꯪꯗꯦ ꯃꯔꯨꯝꯁꯤꯗꯤ ꯍꯥꯎꯕꯅꯦ ꯃꯔꯨꯝꯁꯦ ꯄꯤꯁ ꯁꯦꯝꯗꯣꯛꯀꯦ ꯇꯧꯕ ꯁꯤꯗ ꯄꯥꯏꯕ ꯅꯥꯡꯅ ꯂꯣꯏꯔꯦ ꯁꯤ ꯍꯧꯖꯤꯛ ꯊꯣꯡꯗꯣꯛꯅꯕ ꯇꯧꯔꯒꯦ ꯆꯥꯝꯗꯣꯛꯄ ꯂꯣꯏꯔꯦ ꯆꯠꯀꯗꯕ ꯑꯃ ꯂꯩꯔꯗꯤ ꯍꯣꯕꯦ ꯇꯧꯔꯦꯕ ꯑꯩ ꯆꯥꯛ ꯍꯤꯟꯖꯥꯡꯒꯗꯤ ꯂꯣꯏꯅ ꯂꯣꯏꯔꯦ ꯍꯤꯟꯖꯥꯡꯒ ꯂꯣꯏꯅ ꯊꯤꯗꯣꯛꯑꯦ ꯑꯁꯤꯒꯗꯅ ꯑꯩꯈꯣꯏ ꯏꯄꯥꯒ ꯃꯥꯏ ꯃꯃꯥꯟꯅꯕꯁꯤꯒ ꯄꯔꯨꯒ ꯃꯄꯥꯒ ꯆꯥꯖꯔꯅꯤ ꯃꯅꯨꯡꯗꯅ ꯑꯩꯒ ꯏꯅꯦꯝꯕꯣꯛꯀ ꯁꯣꯅꯨꯒ ꯆꯥꯎꯔꯅꯤ ꯑꯁꯤꯗ ꯃꯣꯏꯒꯤ ꯊꯤꯗꯣꯛꯄꯤꯔꯝꯃꯦ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯆꯥꯕ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯅꯦꯝꯕꯣꯛꯀꯤꯅꯦ ꯍꯣꯔꯦꯟ ꯇ꯭ꯔꯦꯟꯗ ꯈꯖꯤꯛ ꯆꯥꯅꯕ ꯍꯥꯏꯅ ꯍꯥꯞꯄꯤꯒꯦ ꯇꯧꯕ ꯑꯩꯈꯣꯏ ꯇꯤꯐꯤꯟꯁꯦ ꯑꯩꯉꯣꯟꯗ ꯃꯆꯥꯁꯦ ꯑꯃꯐꯥꯎ ꯂꯩꯇꯔꯦ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯍꯥꯞꯆꯤꯟꯈ꯭ꯔꯅꯤ ꯍꯧꯖꯤꯛ ꯊꯣꯛꯑꯝꯗꯥꯏꯗ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂ ꯂꯣꯏꯔꯦ ꯃꯈꯨꯝꯁꯦ ꯈꯨꯝꯖꯤꯜꯂꯒꯅꯦ ꯍꯣꯔꯦꯟ ꯇ꯭ꯔꯦꯟꯗ ꯆꯥꯖꯧꯔꯅꯤ ꯁꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯊꯝꯃꯒꯦ ꯌꯥꯝꯗꯦ ꯀꯨꯞꯁꯜꯂꯨꯅꯨ ꯆꯧ ꯊꯣꯛꯑꯝꯗꯥꯏꯗ ꯀꯨꯞꯁꯟꯅꯕꯒꯤ ꯉꯥꯛꯇꯪꯒꯤ ꯃꯅꯤꯜꯗꯣ ꯎꯪꯕꯅꯦꯕ ꯅꯠꯇ꯭ꯔꯗꯤ ꯄꯨꯝꯕꯨꯗꯤ ꯄꯨꯝꯃꯣꯏꯅꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯥꯅꯤ ꯏꯃꯥ ꯅꯪꯕꯨ ꯁꯨꯃꯥꯏꯅ ꯊꯝꯃꯨꯅꯦ
จากจ้าเลยงาปวดท่าอะไรกว่าใจแล้วกูเดียฮะทำมาเกยชุงฮะเลยเนี่ยโบโลชันเลยนี่ชุดตัวสุดหาคุณหรอวะไอ้จริงจังงี้ตัวส่วนนึงชัวร์รู้มาเลยมันเนี่ยใจฉันไม่เก็ตเซนส์ก็เช็ครักใจที่ตั้งมันยังดูใจได้กันมันนำหนุ่มชีนะเว้ยมุนเนี่ยแต่นี่เชสกุน่าไม่ได้ปานเจ้าคุณมวยด้วยนะ ว่าเลย ปุ่งเอาหุ่นดีตาด้วยนุ่งดีชูหุ่นตานุ่งดีมังตัวเรนี่ โอ้งมิตรตรานุ่งดีมังเอกให้นุ่งดีมังตัวเรหุ่นมาขายได้นะเต้จ้าเครื่องเงินนะaku sono cuma sasabana school lagi kau rai ni tu na mama rakta la do di aku ini bongna manam ganam bina son bi jana maputi se chikpi ra me bana adana ba ina mahidak kara matam na muk tha doi no sono gi do masa sare tha ro ha sare tha ro haida kuro do mana sai ni masa mak kudo na ni ni ngang ya sini dan antibiotic jawra ine bok thok tore duna ai di khura me sunu ai mu khura mo bok babu khura mo babu khura mo babu khura mo babu je tawra babak je tawra babak ta fudat loi rawni wala एक गोगो भी जा रहा है इसको मारो Subi no go ma su su je mon oi ga lage ra hai mukam persen to ge di kamai la mono galo tangga dekhe ko tiye ka bere eh mare aye pura mo khora mai ne wakte lakshal ma lakshal na amuk tiye gal ke ta mo na maza ba maza ba tiye eh maza kang ngu do taman ke ne eh jamde taman ke ne eh jamde eh taman ke lambi ne de chali be ja re lambi de ya re ma haro ya ja re ne ja de namjang ngare to lo thu du ka dai namjang lai manung du diong सुनते ले सुनते ma ne ya re ne achong ga hapta lambi ni mare ude je putaro नहीं उनको सीखी ओए गाना जल्दी को masa nungai ta bina le haur ओए बड़ी मत बाबू कहां जाएगा बिल्लू ai sandal lu ka dai tai thu dre ne khong ka espere te jo ke ne suno to ge ko to magura akhoi paru su nungai roi mabok na lu na tau bani na ne akhoi paru jam na ke thai ya ba ande ha ji chakhara mai na nungai ta na loi ra ni bubok chakhara oi mabok phuri ang ma hu chakai na mapa da oi mai leitra ne se sem la i se बाबू सारा है bubok chat pa ga nam haudre hey se paisa se bobong pi